미기 ꯑꯗꯨꯝꯕ ꯊꯝꯗ ꯌꯥꯗ꯭ꯔꯕ ꯁꯤꯝꯕꯣꯜ ꯁꯥꯏꯟ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯉꯩꯒꯤ ꯈꯣꯡꯒꯨꯟꯗꯒ ꯈꯪꯉꯦꯌꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯥꯁꯇꯤꯛꯇ ꯑꯣꯏꯅ ꯈꯪꯉꯦ ꯅꯪ ꯀꯥꯗꯣꯏꯔꯣ ꯃꯇꯣꯟ ꯂꯥꯛꯑꯣꯅꯦ ꯀꯥꯃꯤꯟꯅꯔꯁꯦ ꯅꯪꯒꯤꯗꯤ ꯆꯨꯔꯣ ꯑꯗꯨꯅ ꯐꯔꯦ ꯆꯥ ꯆꯥ ꯀꯥꯕ ꯆꯩꯁꯨꯁꯨ ꯑꯣꯏ ꯌꯥꯕ ꯆꯥꯕꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯃꯇꯣꯟ ꯌꯧꯔꯨꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯀꯦꯀꯣ ꯃꯇꯣꯟꯗꯩ ꯀꯨꯝꯍꯩꯔꯣ ꯈꯔ ꯈꯪꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ ꯑꯗꯨꯗꯤ ꯋꯥꯗꯤ ꯋꯥꯗꯕ꯭ꯔꯣ ꯌꯧꯔꯒꯗꯤ ꯋꯥꯗꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯋꯥꯕ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯑꯣꯀꯦ ꯃꯇꯣꯟ ꯌꯧꯕꯤꯔꯨꯔꯦ ꯇꯥꯃꯣ ꯃꯇꯣꯟ ꯌꯧꯕꯤꯔꯨꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏ ꯏꯁꯤꯡ ꯌꯥꯝ ꯆꯣꯠꯍꯧꯔꯕꯣ ꯃꯇꯣꯟꯗꯨꯕꯣ ꯆꯣꯠꯍꯧꯗꯦꯗ ꯁ꯭ꯋꯥꯏ ꯃꯇꯦꯛ ꯈꯛꯇ ꯑꯍꯤꯡ ꯀꯌꯥ ꯂꯩꯔꯨꯒꯦ ꯑꯍꯤꯡ ꯑꯅꯤ ꯈꯛꯇꯅꯤ ꯌꯥꯝ ꯉꯁꯥꯏꯒ ꯉꯔꯥꯡꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯣꯀꯦ ꯕ꯭ꯔꯣꯁꯦ ꯑꯩ ꯈꯪꯉꯦ ꯈꯪꯕ꯭ꯔꯥ ꯏꯁꯩꯗ ꯈꯪꯉꯤꯔꯣ ꯀꯩꯗ ꯈꯪꯉꯤꯅꯣ ꯌꯥꯝ ꯀꯨꯏꯌꯦ ꯀꯩꯅꯣ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯑꯩꯔꯣ ꯍꯥꯏꯁꯦ ꯃꯌꯥꯝꯅꯕꯨꯗꯤ ꯂꯦꯞꯄꯤꯔꯝꯃꯒ ꯑꯩꯈꯣꯏ ꯄꯨꯕꯤꯔꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯇꯩ ꯑꯇꯩ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯑꯣꯏꯕ ꯄꯣꯠꯉꯩꯁꯤꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯆꯈꯥꯏꯔ ꯊꯝꯕꯤꯔꯝꯕꯒꯤ ꯃꯑꯣꯡꯗꯨꯃꯗꯤ ꯎꯔꯤ ꯍꯧꯖꯤꯛ ꯑꯍꯟ ꯑꯣꯏꯔꯁꯨ ꯅꯍꯥꯒꯤ ꯋꯥꯈꯜꯅꯤ ꯅꯍꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯗꯤ ꯅꯍꯥ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯍꯟ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯇꯣꯟ ꯑꯃꯨꯛ ꯊꯦꯡꯅ ꯇꯥꯔꯦ ꯑꯍꯤꯡ ꯂꯦꯛꯄ꯭ꯔꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯛꯄ ꯍꯥꯏꯕ ꯍꯥꯏꯔꯝꯃꯨꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯦꯛꯑꯦ ꯉꯁꯤ ꯀꯨꯝꯍꯩꯅꯦ ꯉꯔꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯍꯤꯡ ꯂꯦꯛꯂꯛꯄ꯭ꯔꯣ ꯕ꯭ꯔꯣ ꯑꯍꯤꯡ ꯀꯌꯥ ꯂꯦꯛꯂꯛꯀꯦ ꯕ꯭ꯔꯗꯔ ꯑꯍꯤꯡ ꯑꯅꯤꯔꯛ ꯂꯦꯛꯂꯛꯑꯦ ꯍꯥꯏꯗꯤ ꯃꯣꯏꯅꯨ ꯑꯌꯨꯛꯇ ꯈꯣꯏꯔꯝꯃꯦ ꯑꯗꯨꯒ ꯌꯨꯝꯗ ꯅꯨꯡꯗꯥꯡ ꯌꯥꯎꯔꯒꯦ ꯕ꯭ꯔꯗꯔ ꯀꯨꯝꯍꯩꯔꯣ ꯀꯥꯗꯣꯏꯔꯣ ꯑꯍꯤꯡ ꯚꯥꯏ ꯇꯥꯡ 13ꯗ ꯀꯥꯞꯂꯦ ꯑꯩꯈꯣꯏ 13ꯗ ꯑꯍꯤꯡ ꯑꯅꯤ ꯌꯧꯗꯣꯔꯦꯗ ꯒꯣꯂꯥꯏ ꯊꯤꯑ ꯌꯧꯔꯗ Exploring Manipur. ꯑꯍꯤꯡ ꯑꯅꯤꯗꯪ ꯂꯦꯛꯂꯦ Okay. ꯃꯤ ꯑꯅꯧꯕ ꯌꯥꯝ ꯀꯥꯈ꯭ꯔꯦ 이톰들어 가이노. ꯑꯩꯈꯣꯏ ꯃꯤ 10ꯒ 4 ꯂꯥꯛꯄꯅꯦ ꯑꯁꯤꯗ ꯂꯐꯨ ꯌꯥꯝ ꯅꯍꯧꯅꯤ Okay. 하우도 말이고. 구마이로 가이노. 시디도 힝을 짜야 하이네 라고 보지. 하우도 뭐 혹시는 거. 하우도네. 아힌게 알레라케 브라더. 아니. 사이싱 반사 꿈들에. ꯑꯩꯈꯣꯏ ꯃꯤꯅꯤꯠ 15 ꯑꯦꯁ ꯀꯩꯅꯣꯅꯦ ꯌꯥꯗ꯭ꯔꯦ ꯌꯥꯈꯣꯅꯦ ꯀꯠ 이게 라푸도 그다음에. ꯂꯐꯨꯗꯣ ꯄꯥꯏꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕꯗꯨ ꯖꯨꯔꯨ ꯇꯨꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯍꯧꯕ ꯂꯐꯨꯗꯨ ꯃꯥꯟꯅꯗꯦꯕ ꯑꯃ ꯀꯜꯂꯤꯗꯅ ꯑꯥ ꯍꯧꯕ ꯂꯐꯨꯅ ꯁꯤꯅ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ 플라스틱 아이디 오랜 낭가디 칼로 선비는 따이. 시대 안 파다 밤주 떠비래. 매암나. 락비라가 우기 마공지다 마이 호바 짝 통전비바. 누가 허리바 우지. 호이 강부디 강아금네 누가 허리바 우지기 핵 마공에 마이 혹전비라가 좀 짜이바. 거기 마카지다. 좀 짜가 우지 남나나 좀 도락박이 비범도 레이리. 아힝 아니 렐락 프로. अहिंग क्या ले लगे? कोई अनिरक ले लिए। ओके। मार प्रो, मैं हम लोग। Thank you. अनि ले ले। अरे नंग मत तो न्यू bro। अस्पा। पोस्ट आ रहे नंग की तुझे। मत तो न्यू रहा अहिंग अनि ले ले। Maton lan gitu nih. Tapi maton nyobi lah bro. Ahinga amalek lah bro. Ahinga amalek. Oh. Lah mau dikau matonnya. Lah. Lah pesan kurang mah. Hai. Brother hoi ahing kaya lelak ke? Ahing ani lelak. Oh. Masih kume yogore. Pungai mungkin ngai deh. Yo, yogore, yogore kumuni.
minit mengada ya ore. Hay yang ngoro. Hari mau nak kayak kau cuma hari mau tu Ah, yang nungai mayam dia orang tu. Hap tu ni kau tu, hap tu ni tu video tu. Thanks semua tuan nyau bro. Video nama ni. Kaya dah kini apa yum di? Aku ucap ada ini bang. Oh, gari sih tanam eh. Gari tham dia aku gari lobong mulak kadang. Oh, si mukong bo. Betul kakak pilih apa pun betul. Hai hai hai. Hari ni tu di ko, si wah si mak kau rumah tuan lagi ko, si mah. Yang mana? Hingga lelaki brother hoji bo. Osh, ada di hafta apa ni ne? Ngasai lagi hangal lagi macam je. Brother ni kui kui. Kau nak buat apa kian le? Oh, hari kakak cakap ke? Wah, ya orang di, matuan nyore tak punya ba. Spesial kau kalau mau kontak, oh pulak pro. Nanti. Cak. Oke. Halo. Mini matek sila, masih kumai bermain sih yang biru. Matuan tu mi am leh orang betul. Mi ju tamat leh orang, mi ju am leh orang. Mi leh di mi simbol leh mana mana. Yang dari sini am selida. Ini kain nak? Kita lah. Wah, Saya parting atra. Sapo loh kira. Sapo. Kayak sapo na. Tiga kayak dua yang loh. No ikum do wali car kum. Cak kau kau. Masih kau kira. Kum do ni. Loh buka. Lai cam ni pan kau mau kemana? Sini. Itu namanya. Ni am selena. Traffic jam tu ya. Brother, wahai amam tang happy ramu. Wahai amam tang happy ramu. Nungai deh kumba kau. Okay. Brother, wahai amam tang happy ramu. Pressure cooker sih ok pulak pro. Betul dah tahu. Cakap berkota. Lai kau ramai kau. Jam tin nungai deh. Oh. Brother nungai pro. Yaudah, kakak pilih yaudah. Oh. Akhing ani hum lepik bro. Ngarang lak ni. Oh. Hai. Sister nungai bro. Why dah? Brother nungai ko. Video tu cuma happy ai ko. Ya. Matonde kumere am joko. Brother akhing kya lelak ke? Aku kadang ni. Oh. Akhing ani lele. Martin ngob singpang bro. Wai am tang ai mu tana. Nungai kai na. Kau bisa aja tahuan nungai nak panggil. Nungai. Yang nungai berak pro. Pare. Aduh pun sih je. Lain nanti nak loi kau ni. Okay. Sekarang betul humang nung jendak ni ba. Adi ayi thamoi nung dah lagi tu ba. Awak pun nampak saya. Loi kau yang nak kalle. Ya. Isi hai doro, sister hai doro. Wahai am ta happy ramu. Nungai tiada na. Nungai am. Oh. Nungai ko. Okay. Nungai bro. Ahin kya lelaki. Oh. Brother nungai bro. Brother nungai bro. Brother mayam siko. Ahin ani lelak bro. Nungai bro. Mayam siko. Video dekha ka happy ai ko. Makai beli je. Nungai ko. Ahin kya lekpi rake. Oh. Pressure cooker tu kari food pi rake. Oh, injang di. Jangan sengau tak, kawai gumba. Oh, pare. Nungai bro. Yang tu nungai ko. Ising pang bro. Singa dumpang ni marang kai na. Isai taran saya di war roy. Singa tadi pilot Wala po do, makom jom tawa baloy fagre. Pare.
ꯂꯥꯃꯩ ꯆꯥꯛꯄꯩ ꯄꯨꯡꯃꯨꯔꯦ ꯌꯧꯔꯦ ꯐꯖꯔꯦ ꯊꯃꯣꯏꯗꯤ ꯀꯥꯏꯔꯦ ꯃꯃꯥꯡꯗ ꯀꯥꯏꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯥꯏꯔꯤ ꯍꯥꯏꯁꯤꯅꯤ ꯕ꯭ꯔꯗꯔ ꯀꯨꯝꯗꯣꯏꯔꯣ ꯍꯧꯖꯤꯛꯀꯣ ꯀꯨꯝꯕ ꯍꯧꯗ꯭ꯔꯤꯕ ꯍꯧꯗꯣꯔꯦꯕ ꯃꯦꯛꯁꯤꯃꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯥꯖꯔꯛꯄꯁꯤ ꯑꯁ ꯑꯩ ꯁꯛ ꯎꯠꯂꯛꯑꯒꯦ ꯁꯤ ꯃꯇꯥꯡꯗꯩꯗꯤ Ladies and gentlemen, boys and girls, ngasisu happy new year amadi happy imoinu day gi damakta Koubru ipagi chingda ngasisu lakli ado akoina ngasai ka ba horak pasi pung 8 minute manga walingai ka ba hokjarak pani aduga huju hujik pung 13 minute da Koubru ipana leiriba mapam dugi foothill hai tare aduga hujik thamoida yam nungai ba ma phau gadra haraga thamoida di yam nungai tabudu di phau ri maram di kaigino haibada koina chingje uba kanda sangchika sangaga yam phajana landscape to leiram gadra kaina 0 point aduga Saraitam ecological park adumaina ka sangaga leiram gadra khalubudu koina chingje uba kanda Koubru pa gi singdu su musuk muraga ure aduga atai su loimak mure haitare hadi napi ju ka ngakpa aduga mamangda lamai thagi bagumba mai chak bagumba adu ma yaw gi mongda musuk musuk muraga leiram basidi thamoi ganing aidi ori adubu maximum meamna meam gi damakta maximum ngasigi Koubru gi sing sidagi meam gi damakta maximum khoi gi side ki view aduga atop view meama khara ucharake comment pp ba amadi like to ba subscribe to ba share to ba du ki matik nuai jai masigi video su meamna nuai biraga de like share comment dum to view aduga mi meam kumtharak pa mayam gi comment lojaba kanda maton yor kanda loinamak nungai dum haibi bani ado hojikso khojuma maton yore khari nungai ba phawre ngarang di khogi ngasi date 14 January gi date 14 khogi ima imoinu irat pa numit asige iroina khogi mi meyam ji sigi sing ji kanarak pa Koubru pa ching kanarak pa numituni numit sigi nong walingai da ngarang January gi date 13 da nong tagibduna maram warga koi mafam ji am ingi tumba kanda yam ingba phawe habadu madi koi ching kabiruba mayam kumak pasingduna tambi badagi khangjabadu phawri aduga aigi site aigi maningda aduga sigi singa sigi site leiribasi mai chaki bagi tanthi amuba duna ching sigi masakti yam phajana thian badudi ori ado asmai sum tawraga di tampakta ising phangdaba aduga isingi marang kairaktaba nong tabagi chang nairaktaba climate change mayama tholakpa global warming tholakpa masi asigumba macha sidagi akoina thadokpa thugaiba naturally leijaramba pot asigi magi ecological cycle environment mayam du kahalakpa aduna ohenbadu oiri aduga mangi chahi joina ucharakpaduni mamang chahi gi dumak hojiksu leiri aduna mamang chahi gi mai chaki bagi mong duma hojiksu musuk muna leiram baji ubakanda tamodi duki mati kaire ado mathang chahi dadi walakpa chahi dadi asiguma mai chak bagi problem masi khara pharaga mathangi karakpa kandadi sakchika sangal lerma kanduda thamoida nungai badu phaujage aduga akogi miyamna lakpi ba kandasu akogi ngasai lambi da joina ucharakpa plastic bottle chabagi aduga akogi drinking package water adumba mayam bottle mayam sakhaya thamba aduga plastic mayam sakhaya thamamba chapot ki maku adumba mayam sina sumba chingsi gi masak thin ningai mai chakpagi phajadana leiriba timing asida masak thi ningai adumba amasu oi plastic bottle isana pubirakpa makha mu pubiko aduga khoina pujarakpa plastic bottle singju mafam masida kaimta sakhaidana bag ta khoina yalaiba bag sida plastic hang badu lumdrabanina loina ma hapchanjaraga pujage adugi video da num hapcharake aduga chingdo yore mayamna camping tawbugi jaga du yore aduga that side adagi mi gana ba jaga ada mi mayamni lepise asi yam wang ba ching amdi ori ko sidagi yeng makana tamni adum tamasu tamna adum chatkani ado si mafam sidana hojik laiba si mafam sidana mayam camping jaga station mayam karaga laibam aduga sigi chingda am karaga lai khuramba madu ori sing thakpagi sing bottle aduga achapot chabagi achapot cherang maku asina chingbadi yaringa chakhaidana thamaga asumba ching asigida yamna masang masu thokpa naturally clean oiba environment da yam phajana eco friendly oiraga clean oiba environment ambandu sagat nabagi damakta
ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯡ ꯂꯧꯔꯒ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯏꯁꯥꯅꯁꯨ ꯈꯔ ꯁꯦꯡꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯖꯔꯝꯒꯦ ꯑꯣꯜꯃꯣꯁ ꯀꯪꯉꯕ ꯂꯦꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯃꯛ ꯌꯥꯝꯅ ꯏꯁꯤꯡ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯁ꯭ꯋꯥꯏꯐꯥꯎꯒ ꯏꯁꯤꯡ ꯊꯨꯝꯃꯝꯒꯅꯤ ꯁ꯭ꯋꯥꯏꯐꯥꯎ ꯏꯁꯤꯡ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯖꯒꯥꯁꯤꯕꯨ ꯏꯁꯤꯡ ꯊꯨꯝꯃꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯜꯃꯣꯁ ꯀꯪꯉꯦ ꯀꯪꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤ ꯖꯒꯥꯁꯤꯁꯨ ꯃꯁꯛ ꯊꯤꯍꯟꯕꯒꯤ ꯖꯒꯥ ꯑꯃ ꯑꯣꯏꯔꯦ ꯀꯪꯕꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯁꯤꯒꯤ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯃꯩ ꯊꯥꯕꯁꯤꯅ ꯌꯥꯝ ꯐꯖꯅꯕ ꯃꯁꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯅ ꯂꯃꯩ ꯊꯥꯕꯒꯤ ꯃꯩ ꯊꯥꯗꯣꯛꯄꯒꯤꯁꯦ ꯀꯅꯥꯅ ꯊꯥꯕꯤꯔꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯊꯥꯗꯤ ꯊꯥꯔꯦ ꯊꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯑꯃꯨꯕꯗꯨ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯩꯕꯁꯤꯃꯗꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁ ꯃꯌꯥꯝ ꯀꯥꯏꯊꯔꯛꯄꯗꯒꯤ ꯑꯁꯤꯒꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯆꯤꯡꯒꯤ ꯃꯊꯛꯁꯤꯗ ꯀꯧꯕ꯭ꯔꯨꯒꯤ ꯃꯊꯛꯁꯤꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯨꯈ꯭ꯔꯤꯗꯨꯗꯤ ꯑꯣꯜꯃꯣꯁ ꯀꯪꯉꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯩ ꯃꯅꯤꯡ ꯂꯩꯔꯤꯁꯦ ꯄꯨꯈ꯭ꯔꯤꯗꯨꯅꯤ ꯑꯣꯜꯃꯣꯁ ꯄꯨꯔꯥ ꯀꯪꯉꯦ ꯑꯗꯨꯅ ꯏꯁꯤꯡꯁꯤꯗ ꯂꯥꯛꯑꯒ ꯏꯁꯤꯡꯗꯨꯃꯗꯤ ꯐꯪꯉꯔꯣꯏ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠ ꯈꯤꯇ ꯆꯥꯈꯤꯒꯦꯅ ꯂꯩꯕ ꯖꯒꯥ ꯃꯐꯝꯗꯨ ꯑꯣꯏꯔꯦ ꯁꯤꯗ ꯑꯆꯥꯄꯣꯠꯁꯦ ꯂꯐꯣꯏꯁꯦ ꯈꯤꯇꯪ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯂꯐꯣꯏ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯆꯥꯕꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤ ꯍꯧꯖꯤꯛ ꯆꯦꯔꯪꯁꯦ ꯍꯧꯖꯤꯛ ꯈꯣꯝꯖꯤꯟꯖꯔꯒ ꯕꯦꯛꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯇꯥꯔꯤ ꯆꯦꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯥꯔꯝꯕꯒꯤ ꯍꯧꯖꯤꯛꯀꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟꯗꯨꯗꯒꯤ ꯅꯣꯡꯄꯣꯛ ꯁꯥꯏꯗꯇ ꯍꯥꯏꯊꯔꯀꯥꯟꯗ ꯂꯩꯕ ꯑꯗꯨꯝꯕ ꯁꯨꯔꯨꯡ ꯃꯌꯥꯝꯅ ꯆꯪꯅꯕ ꯄꯥꯛꯊꯔꯛꯑꯒ ꯆꯪꯅꯕ ꯁꯨꯔꯨꯡꯗꯨꯃ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥ ꯑꯃ ꯆꯪꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯋꯦꯇꯤꯡꯅꯤ ꯁꯨꯔꯨꯡꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤ 5 ꯃꯅꯨꯡ ꯂꯩꯈ꯭ꯔꯤ ꯍꯥꯏꯔꯤ ꯌꯥꯝ ꯑꯈꯨꯕ ꯁꯨꯔꯨꯡ ꯑꯣꯏꯕ ꯇꯥꯡꯈꯨꯏ ꯀꯦꯐ ꯑꯗꯨꯒ ꯃꯣꯚꯥꯞ ꯀꯦꯐ ꯑꯗꯨꯃꯥꯏꯅ ꯆꯥꯎꯗꯕ ꯁꯨꯔꯨꯡꯅꯤꯅ ꯌꯥꯝ ꯄꯤꯛꯄ ꯁꯨꯔꯨꯡꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯄꯥꯛꯊꯔ ꯆꯪꯒꯗꯕ ꯃꯔꯝꯅ ꯌꯥꯝ ꯄꯨꯛꯆꯪ ꯆꯪꯁꯤꯟꯕ ꯌꯥꯗꯕꯗꯨ ꯑꯣꯏꯔꯤ ꯃꯤ ꯉꯥꯏꯔꯤ ꯑꯗ ꯑꯩꯒ ꯂꯥꯛꯄꯗ ꯆꯪꯒꯗꯕꯗꯨ ꯁꯤ ꯑꯣꯏꯔꯤ ꯑꯗꯨꯅ Thank you. ꯅꯪꯒꯤꯗꯣ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣ ꯎꯔꯤꯕ? ꯎꯕ꯭ꯔꯕ? Ito ano ada sangiro? Kamay sangiro. Oy ma. Adu makha du da. Lesha phangdabro. Lesha phangde. Kai tali no noi do. Ito na hujik chang mada ham chang mada hoyong ge. Nang di chang bi ani sidai di sal laroi. Đây là cái bị cân này. Pa ye ba. Sidai ni puk le huk do ma. Tholo tholo. Adu makha da lambi lor ba ito. Ito adu phone ji pisala ko ya ga tro. Ha. Ama to. Ai cái gì cả đã lùi rồi. Sidai loi mo ba ni kamai chang ni hong di si. Ai tholo kya rồi. Ai tholo ke nam so. Sidai shunga ya ro chang ba. Nó thì yên cái mà nông điểm. Ai ma ko kai na. Mấy thùng nào kia mi. Berani he. Si kamai chang ni mo chang e gyar ma. Tholo kia được thế nào? Adu ne. Ito sino ba bi? Oh, phải cái. Ui ma. Si chang ni kamai chang ni kai. Ai chang quên mà si. Ala si kamai chang ni no. Si anh em mà thằng thằng gì? Si kamai chang ni hong di me. Xuân đây. Phải con chập đi phải con tôi luôn. Ani đi thô ra ba. Ani do berani bo. Bây giờ ở đây đi. Quên pasta rồi bộ. Karai do si rum chang am ani do. Ha ban chang ni ba ni do. Inam nam karai nam ga lai ti da.
ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯂꯩꯌꯣꯗ ꯚꯤꯗꯤꯑꯣ ꯅꯝꯈꯤꯒꯦ ꯆꯟꯗꯕ꯭ꯔꯣ ꯆꯟꯗꯦꯕ ꯃꯣꯏ ꯑꯍꯥꯟꯕ ꯆꯪꯕ ꯑꯅꯤꯗꯣ ꯃꯈꯥꯗ ꯀꯨꯝꯍꯧꯔꯦꯕ ꯀꯃꯥꯏ ꯀꯨꯝꯃꯤꯅꯣ ꯈꯪꯗꯦꯕ ꯂꯥꯛꯑꯣ ꯄꯥꯊꯧ ꯂꯥꯏ ꯁꯥꯟꯅꯍꯧꯔꯤꯔꯣ ꯀꯧꯕꯁꯨ ꯈꯨꯝꯃꯦ ꯑꯗꯨꯒ ꯀꯧꯕꯗꯤ ꯈꯨꯝꯃꯦꯕ ꯑꯁ ꯂꯥꯏ ꯇꯣꯡ ꯉꯝꯗꯅꯀꯣ ꯑꯍꯥꯟꯕꯩ ꯑꯅꯤꯗꯨ ꯅꯠꯇ꯭ꯔꯕ ꯑꯣꯀꯦ ꯆꯪꯗꯤ ꯆꯪꯉꯤꯅ ꯄꯥꯞ ꯀꯣꯏꯅꯦ ꯑꯗꯨꯗꯤ ꯀꯣꯏ ꯑꯝꯇ ꯍꯥꯏꯔꯛꯎꯅ ꯑꯣꯀꯦ ꯑꯇꯩ ꯊꯣꯛꯂꯛꯍꯧꯗ꯭ꯔꯤꯕꯣ ꯃꯈꯥ ꯆꯪꯍꯧꯏꯕ ꯑꯅꯤ ꯑꯃꯗꯤ ꯁꯤ ꯂꯥꯁ ꯆꯪꯈꯤꯕꯅꯦ ꯐꯥꯁ ꯇꯥꯔ ꯊꯣꯛꯂꯛꯑꯦ ꯑꯩꯗꯤ ꯃꯣꯏ ꯑꯅꯤ ꯐꯝꯕ ꯃꯇꯨꯡꯗ ꯃꯤ ꯑꯅꯤ ꯊꯦꯡꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯅꯤ ꯁꯥꯏꯠ ꯇꯧꯍꯜꯂꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯧꯔꯨꯔꯕꯅꯦꯕ ꯑꯩꯗꯤ ꯃꯕꯥꯅꯤ ꯐꯝ ꯂꯩꯔꯒ ꯑꯅꯤꯗꯣ ꯀꯥꯏ ꯂꯩ ꯃꯕꯥꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯆꯪꯉꯤꯕ ꯑꯅꯤꯗꯨꯅꯦꯕ ꯃꯈꯥ ꯃꯅꯨꯡ ꯆꯪꯈ꯭ꯔꯤꯁꯦ ꯁꯥꯡꯕꯗꯪ ꯀꯨꯏꯕ ꯆꯪꯉꯤꯕ ꯖꯒꯥꯗꯣ ꯂꯤꯟ ꯅꯣꯟꯈ꯭ꯔ ꯂꯩꯕꯣ ꯁꯤꯅ ꯃꯅꯨꯡꯒꯤ ꯚ꯭ꯌꯨ ꯑꯩꯈꯣꯏꯅ ꯈꯔ ꯎꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯅ ꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯃꯥꯜꯂꯦ ꯁꯨꯔꯨꯡ ꯃꯥꯜꯂꯦ ꯁꯤꯗꯁꯨ ꯆꯪꯕ ꯌꯥꯕꯖꯥꯠꯅꯤ ꯑꯁꯦꯡꯕꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯒꯅꯤ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯨꯔꯨꯡ ꯆꯪꯕꯒꯤ ꯀ꯭ꯌꯨꯗ ꯂꯩꯔꯤ ꯑꯗꯨꯅ ꯁꯨꯔꯨꯡ ꯆꯪꯕꯒꯤꯁꯦ ꯄꯨꯔꯥ ꯍꯥꯎꯁꯐꯨꯜ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯉꯁꯤ ꯇꯤꯀꯦꯠꯇꯨ ꯐꯪꯅꯗꯕꯩ ꯃꯑꯣꯡꯗ ꯂꯩꯔꯤ ꯁꯨꯔꯨꯡ ꯆꯪꯕꯩꯁꯦ ꯑꯁꯤꯅ ꯃꯌꯥꯝ ꯆꯪꯅꯕ ꯁꯨꯔꯨꯡꯗꯨꯒꯤ ꯃꯊꯛ ꯍꯥꯏꯇꯥꯔꯦ ꯃꯊꯛꯀꯤ ꯁꯤꯂꯩ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯔꯨꯡ ꯆꯪꯕ ꯃꯤ ꯑꯁꯤ ꯂꯩꯔꯦ ꯈꯨꯔꯝ ꯍꯥꯏꯌꯣꯅ ꯈꯨꯔꯝ ꯑꯝꯇ ꯍꯥꯏꯔꯣ ꯈꯨꯔꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯗꯝꯕ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯑꯣꯀꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯐꯥꯎꯕ ꯆꯪꯉꯨꯕ ꯅꯨꯄꯥꯗꯨꯅꯦ ꯑꯁꯤꯅ ꯃꯌꯥꯝꯅ ꯉꯁꯥꯏꯗ ꯉꯥꯏꯅꯕꯗꯣ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯑꯣ ꯆꯠꯃꯤꯟꯅꯕ ꯑꯃꯁꯨ ꯂꯩꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯈꯨꯔꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯋꯦꯇꯤꯡ ꯂꯤꯁꯇ ꯂꯩꯖꯔꯦ ꯃꯅꯨꯡ ꯌꯧꯗꯣꯏꯅꯦꯕ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄ ꯅꯨꯃꯤꯠꯀ ꯏꯔꯣꯏꯅꯅ ꯑꯗꯨꯒ ꯀꯧꯕ꯭ꯔꯨ ꯀꯥꯕꯒꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯥꯕꯒꯤ ꯐꯥꯔꯁ ꯀꯦꯝ ꯁꯥꯏꯠ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯔꯦ ꯃꯊꯪ ꯀꯦꯝ ꯁꯥꯏꯠ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯃꯐꯝꯗꯨꯅ ꯑꯁꯤꯗ ꯍꯦꯛ ꯁꯤꯒꯤ ꯍꯦꯛ ꯃꯇꯣꯟꯁꯤꯗ ꯂꯩꯔꯦ ꯁꯤꯗꯅꯤ ꯃꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯁꯤ나 ꯑꯗꯨꯒ ꯁꯂꯥꯏ ꯇꯔꯛꯀꯤ ꯐꯤꯔꯥꯜꯅ ꯍꯥꯏꯅ ꯍꯨꯝꯅ ꯆꯤꯡꯗꯣꯜ ꯃꯊꯛ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀ ꯏꯔꯣꯏꯅꯅ ꯁꯤꯠꯂꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯌꯥꯝ ꯏꯪꯉꯦ ꯁꯤ ꯃꯐꯝꯗꯨꯗꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯁꯤꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯁꯤꯗ ꯌꯥꯝ ꯐꯖꯅ ꯏꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ ꯀꯨꯝꯕꯁꯨ ꯂꯦꯞꯇ꯭ꯔꯤ ꯂꯥꯛꯄꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟꯗꯨꯒꯤ ꯏꯁ ꯁꯥꯏꯠ ꯅꯣꯡꯄꯣꯛ ꯁꯥꯏꯠꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯨꯔꯨꯡꯗꯨꯃ ꯆꯪꯉꯨꯔꯦ ꯆꯪꯉꯨꯔ ꯃꯇꯨꯡꯗ ꯁꯤꯅ ꯀꯧꯕ꯭ꯔꯨ ꯂꯩꯅ ꯁꯤ ꯂꯝꯕꯤ ꯂꯩꯅ ꯌꯥꯝ ꯐꯖꯩꯅ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯗꯣꯟꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯆꯤꯡꯗꯣꯟꯗꯨꯗꯒꯤ ꯋꯦꯁ ꯊꯪꯕ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯒ ꯂꯩꯕ ꯑꯗꯨꯝꯕ ꯚ꯭ꯌꯨꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯥꯝ ꯁꯥꯡꯅ ꯀꯨꯝꯃꯔꯣꯏꯒꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯨꯝ ꯍꯟꯕ ꯀꯥꯟꯁꯤꯗ ꯃꯇꯝ ꯊꯦꯡꯉꯅꯤ 1:30 almost 1:30 ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯌꯧꯖꯔꯛꯄꯁꯦ ꯄꯨꯡ 12ꯗ ꯌꯧꯔꯦ ꯁꯤ ꯃꯐꯝꯁꯤꯗ ꯄꯨꯡ 12ꯗ ꯌꯧꯔ ꯃꯇꯨꯡꯗ ꯏꯄꯥ ꯀꯧꯕ꯭ꯔꯨꯒꯤꯗ ꯂꯩꯕ ꯁꯨꯔꯨꯡꯗꯨꯃ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯥꯛꯏꯕ ꯃꯅꯤꯡꯗ ꯀꯅꯥꯝ ꯂꯥꯛꯑꯝꯗ꯭ꯔꯦ ꯃꯅꯤꯡꯗ ꯂꯥꯛꯍꯧꯕ ꯏꯅꯥꯎꯗꯨꯒ ꯃꯥꯅ ꯆꯪꯉꯨꯔꯦ ꯑꯗꯨꯒ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯂꯩꯕ ꯑꯁꯤꯅ ꯀꯧꯕ꯭ꯔꯨ ꯏꯄꯥꯒꯤ ꯋꯦꯁ ꯁꯥꯏꯠ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯥꯏꯠꯇ ꯂꯩꯕ ꯑꯗꯨꯝꯕ ꯚ꯭ꯌꯨꯅꯤ ꯌꯥꯝ ꯐꯖꯕ ꯍꯤꯜ ꯁ꯭ꯂꯣꯞꯁꯤꯡ ꯂꯩꯔꯤ ꯑꯁꯤꯗ ꯁ꯭ꯂꯣꯞꯁꯤꯡ ꯂꯩꯔꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯆꯤꯡꯁꯤꯐꯥꯎ ꯆꯠꯆꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯆꯠꯄ ꯑꯗꯣ ꯃꯊꯪ ꯀꯥꯈꯠꯂꯛꯄꯗ ꯌꯥꯝ ꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯑꯁꯤꯃꯗꯤ ꯌꯧꯖꯔꯔꯣꯏꯒꯦ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕꯤꯔꯒ ꯚ꯭ꯌꯨꯁꯤ ꯀꯦꯃꯦꯔꯥꯗꯒꯤ ꯌꯦꯡꯕꯤꯔꯒ ꯐꯖꯩ ꯐꯖꯗꯦ ꯑꯗꯨ ꯃꯌꯥꯝꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯁꯤ ꯁꯥꯏꯠꯁꯤꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯇꯧꯒꯗꯕ ꯆꯠꯄꯁꯦ ꯑꯝꯇ ꯅꯪꯉꯔꯣꯏ ꯑꯁꯤ ꯁꯥꯏꯠꯇ ꯆꯠꯂꯒ ꯑꯥꯒꯤ ꯖꯒꯥꯁꯤꯗ ꯌꯥꯝ ꯉꯝꯕ ꯖꯒꯥꯁꯤꯗꯒ ꯂꯦꯞꯅꯤꯡꯉꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇ ꯅꯣꯡ ꯄꯥꯏꯔꯤꯕ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯀꯤ ꯆꯤꯡ ꯑꯋꯥꯡꯕꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯤ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯆꯤꯡꯗꯨꯗꯒꯤ ꯋꯦꯁ ꯁꯥꯏꯠꯇ ꯂꯥꯛꯑꯒ ꯂꯩꯕ ꯑꯗꯨꯝꯕ ꯁꯤꯁꯨ ꯂꯥꯏꯐꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯅꯨꯡ ꯂꯩꯔꯦ ꯑꯁ ꯍꯥꯏ ꯁꯩꯂꯥ ꯈꯪꯕ ꯇꯧꯔꯦ ꯀꯔꯤꯒ꯭ꯔꯥ ꯅꯪ ꯑꯗꯨ ꯈꯪꯕꯗꯤ ꯑꯁ ꯌꯥꯗ꯭ꯔꯦ ꯂꯣꯏꯔꯦ ꯑꯁ ꯁꯪꯒꯣꯝ ꯍꯩꯗꯣꯛꯄ ꯍꯥꯏꯁꯤꯔ ꯁꯪꯒꯣꯝ ꯌꯣꯟꯕ ꯍꯥꯏꯁꯤꯔ ꯑꯩ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯩꯂꯥ ꯂꯥꯎꯅꯦ ꯐꯝꯁꯤꯅꯦ ꯐꯝꯁꯦ ꯍꯥꯏꯕ꯭ꯔꯥ ꯐꯝꯁꯦ ꯑꯁ ꯂꯥꯎ ꯕꯤꯔꯤ ꯊꯛꯁꯦ ꯑꯁ ꯕꯤꯔꯤ ꯊꯛꯁꯦ ꯍꯥꯏꯕ꯭ꯔꯥ ꯏꯀꯥꯏꯕ ꯇꯧꯔꯦ ꯑꯁ ꯑꯩ ꯏꯀꯥꯏꯕ ꯇꯧꯔꯦ ꯐꯝꯁꯦ ꯍꯣꯏ ꯐꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯊꯛꯄꯤꯗ꯭ꯔꯗꯤ ꯃꯣꯏꯁꯨ ꯀꯃꯥꯏꯅ ꯔꯟ ꯇꯧꯒꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯈꯔ ꯊꯛꯇ꯭ꯔꯗꯤ ꯀꯝꯄꯦꯅꯤꯁꯨ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯌꯥꯏꯐꯔꯦ ꯂꯣꯏꯔꯕ ꯃꯇꯦꯛ ꯑꯃ ꯂꯩꯁꯤꯜꯂꯦ
Keno natin siya. Kung pabahagadra, labog tibahagadra. Wala na un. Tare. Un pare. Sai mathakki mathak kumakpa sai unyam tare. Tatre. Lore sida. Mafam asidi ngasigi hauram loire hannaba sem sare. Bye bye signing off.